Armed Forces Ex-Servicemen Welfare Association Afeswa Thoubal ki Chahi ki Oina Pangthokpa Get Together ki THOURAM NGARANG KHANGABOK Part 1 SANILOU LEIKAI LEIBA Retired SUBEDA and SUNSON ki Yumda PANGTHOKKHRE THOURAM adida Afeswa ki President Retired Wing Commander A.K. Devendra Jila Sainik Board ki Secretary Honorary Captain S. Yaima Afeswa ki Secretary Retired SUBEDA K.H. Amadi Cashier Retired Havildar L. Babu Chouba Yauna Afeswa gi Nupa Amadi Nupi members Kayana Sarugyaki. THOURAM gi Mapung Oiba Sarukama Oina Afeswa the Nona Yoroklaba Anoba members Singbutaram no Opagal Lunina Sakang Maikang Naki Amadi Afeswa gi Widow Singna Nupa members Singda Sal Kudol Tamduna Anoba Chahi gi Nungaiba Fongdoki. Afeswa gi Secretary Retired SUBEDA K.H. Chana Nona Afeswa the Yoroklaba members Singbutaram no Oktuna Nungaiba Fongdok Pakalunina Chahi Kudingi Afeswa gi Nupa members Singna Widow members Singda Kudol Tamlamba Adu Chahi Asiki Oina di Widow Singna Mabung Mokpagi Kanduna Kudol Tambibagi Damak Apenba Wafam Kaya Fongdoki Amadi Anowa Chahi na Lakpada Pumnamakta Yaifa Pausils Piki Afeswa Thoubal Koigi Association Jida Anova Sar Khara Changapagi Koina welcome Taujabani Masidajida Aikoigi B Nari Widro Kanguna Aikogu Kitan Chanana Chahi Hopajida Nuaina Lainabagi Makta Aikogi function Ashi Pangthokkhre Loinana Koida Kitan Namjava Kachabani